ꯆꯠꯅꯕꯤꯅ ꯌꯣꯛꯂꯤꯕ ꯍꯩꯅꯕꯤꯅ ꯄꯤꯔꯤꯕ ꯆꯩꯊꯦꯡ ꯃꯁꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯒꯤ ꯁꯦꯟꯗꯣꯡꯅꯤ꯫ ꯌꯥꯎꯔꯨꯒꯅꯨ ꯉꯥꯏꯍꯥꯛꯀꯤ ꯃꯤꯅꯣꯛꯇ꯫ ꯆꯤꯀꯣꯟ ꯅꯥꯎꯀꯣꯜꯂꯤꯕ ꯀꯅꯥꯒꯤ ꯊꯃꯣꯏꯗꯤ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯁꯦꯟꯅꯔꯤ꯫ ꯅꯣꯛꯂꯤꯕ ꯑꯆꯝꯕ ꯃꯥꯏꯊꯣꯡ, ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯋꯥꯍꯩ꯫ ꯃꯆꯥꯒꯤ ꯋꯥꯈꯜ ꯈꯟꯕꯗꯇ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡꯅꯤ ꯀꯧꯖ꯫ ꯉꯥꯏꯉꯝꯗ ꯉꯥꯏꯔꯤꯕ ꯅꯣꯡꯃꯗ ꯑꯍꯤꯡ ꯇꯨꯝꯗ ꯅꯣꯡꯉꯥꯟꯈ꯭ꯔꯕ ꯃꯦꯝꯆꯥꯅꯤ꯫ ꯍꯧꯖꯤꯛꯇꯗ ꯊꯣꯛ ꯊꯣꯛ ꯎꯏꯗꯨꯅ ꯆꯤꯡꯂꯤ ꯃꯩꯅꯥꯛꯇꯨꯗ꯫ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯁꯧꯔꯤꯕ ꯆꯕꯣꯟꯅ ꯄꯥꯊꯗꯨꯅ ꯆꯥꯛꯂꯤꯕꯁꯤꯡꯗꯨꯁꯨ ꯃꯨꯠꯀꯗꯧꯔꯦ꯫ ꯃꯃꯥꯒꯤ ꯃꯇꯧꯗ ꯅꯨꯡꯉꯥꯏꯇ ꯅꯥꯎꯇꯣ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯀꯧꯔꯤ꯫ ꯏꯃꯥ, ꯍꯣ ꯏꯃꯥꯎ꯫ ꯃꯦꯝꯆꯥ ꯇꯤꯉꯛ ꯇꯤꯉꯛ ꯃꯤꯠꯅ ꯆꯞ ꯌꯨꯡꯅ, ꯍꯥ ꯀꯩꯗꯧꯔꯦ? ꯑꯉꯥꯡ ꯃꯥꯟꯗꯕ ꯋꯥꯉꯥꯡꯅ ꯃꯄꯨꯡ ꯐꯥꯔꯕ ꯅꯥꯎꯇꯣꯅ ꯍꯥꯏꯔꯤ꯫ ꯌꯦꯡꯉꯝꯗ꯭ꯔꯦ ꯅꯁꯛꯇꯣ, ꯐꯨꯡꯒꯥ ꯂꯥꯏꯔꯨꯗ ꯀꯨꯟꯕꯤ ꯍꯪꯗꯣꯡ ꯂꯥꯏꯔꯕꯤ ꯍꯦꯛ ꯃꯥꯟꯒꯦ꯫ ꯆꯣ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨ ꯆꯣ꯫ ꯏꯁ ꯍꯩꯈ꯭ꯔꯦꯗ ꯏꯆꯥꯗꯤ ꯃꯤꯕꯨ ꯁꯤꯗꯣꯛꯄ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯎꯏꯕꯁꯤꯗ ꯃꯥꯟꯕꯨ ꯃꯥꯟꯗ꯭ꯔꯣ ꯍꯧꯗꯣꯡ ꯑꯔꯥꯡꯕꯤ ꯃꯆꯨꯒꯤ ꯐꯤꯗꯨꯒ? ꯃꯤꯅ ꯑꯍꯤꯡ ꯇꯨꯝꯃꯨ ꯍꯥꯏꯗꯤ ꯌꯥꯗꯦ꯫ ꯀꯩꯁꯨ ꯅꯠꯇꯕꯗ ꯌꯥꯝ ꯈꯟꯖꯤꯜꯂꯤ꯫ ꯏꯆꯦꯗꯨ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯕ꯫ ꯗꯣꯛꯇꯔ ꯀꯀꯥꯅ ꯀꯩꯁꯨ ꯅꯨꯡꯁꯥ ꯊꯤꯒꯅꯨ ꯍꯥꯏꯔꯛꯂꯤꯗꯨꯗꯤ꯫ ꯃꯗꯨꯅ ꯃꯤꯒꯤ ꯋꯥꯅꯤ ꯅꯥꯎꯇꯣ꯫ ꯀꯩꯒꯨꯝꯕ ꯅꯆꯦꯗꯨꯅ ꯅꯪꯒꯨꯝ ꯇꯧꯔꯝꯂꯕꯗꯤ ꯏꯃꯥꯅ ꯀꯔꯤꯒꯤ ꯋꯥꯔꯨꯅꯤ? ꯃꯁꯤ ꯍꯥꯏꯗꯅ ꯏꯆꯥꯕꯨ ꯂꯥꯏꯊꯣꯛꯄ ꯅꯠꯇꯦ꯫ ꯏꯆꯥ ꯑꯅꯤꯃꯛ ꯑꯩꯒꯤꯗꯤ ꯆꯞ ꯃꯥꯟꯅꯩ ꯅꯨꯃꯤꯠ ꯊꯥꯅꯤ꯫ ꯁꯣꯟꯊꯔꯛꯂꯕ ꯏꯃꯥꯒꯤ ꯄꯥꯡꯒꯜꯁꯨ ꯅꯪꯅꯤ꯫ ꯏꯆꯥꯗꯤ ꯚꯥꯞ ꯌꯥꯝ ꯇꯥꯗꯧꯅꯤꯀꯣ ꯅꯥꯎꯇꯣ꯫ ꯐꯔꯦ ꯐꯔꯦ ꯏꯃꯥ ꯆꯥꯛ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯅꯪꯁꯨ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯔꯨꯀꯣ꯫ ꯂꯣꯏꯔꯦ ꯂꯥꯏꯔꯤꯛ ꯄꯥꯕ꯫ ꯑꯗꯣ ꯏꯃꯥ, ꯏꯆꯦꯒꯤ ꯅꯥꯛꯇ ꯆꯠꯄꯗꯣ ꯑꯩ ꯌꯥꯎꯒꯦꯅ꯫ ꯅꯪꯕꯨ ꯉꯁꯤ ꯑꯦꯛꯖꯥꯝ ꯂꯩ ꯍꯥꯏꯕꯗꯥꯏꯅꯦ? ꯑꯗꯨꯏꯁꯨ ꯀꯣꯟꯅ ꯆꯠꯁꯤ, ꯉꯁꯤꯒꯤꯗꯤꯅꯦ ꯏꯃꯥ ꯈꯛ ꯆꯠꯂꯨꯔꯒꯦ꯫ ꯀꯔꯝ ꯀꯥꯟꯗ? ꯃꯦꯝꯆꯥ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯗꯣꯛꯇꯔ ꯂꯟꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯏꯃꯥ, ꯃꯃꯥ ꯈꯨꯗꯤꯡ ꯃꯆꯥ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡꯁꯤꯗꯗꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯏꯆꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯃꯇꯝ ꯈꯔꯗꯤ ꯃꯥ ꯃꯐꯝꯁꯤꯗ ꯂꯩꯔꯁꯅꯨ꯫ ꯃꯔꯛ ꯃꯔꯛꯇ ꯎꯅꯕꯒꯤ ꯇꯟꯖꯥꯗꯨꯃꯛ ꯂꯧꯕ ꯌꯥꯏ꯫ ꯑꯩ ꯍꯥꯏꯖꯔꯛꯀꯦ꯫ ꯅꯆꯥꯅꯁꯤ ꯍꯥꯏꯕꯒꯤ ꯃꯔꯝ ꯏꯃꯥꯅ ꯍꯦꯟꯅꯁꯨ ꯈꯪꯕꯤꯔꯝꯒꯅꯤ꯫ ꯃꯤꯠꯂꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯁꯔ ꯆꯤꯡꯂꯩ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯉꯝꯅꯕ ꯍꯣꯠꯅꯒꯦ꯫ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯒꯤꯁꯨ ꯈꯟꯕꯤꯌꯨ ꯏꯃꯥ꯫ ꯆꯨꯝꯈ꯭ꯔꯕ ꯋꯥꯅꯤ꯫ ꯃꯥꯅ ꯃꯤꯠꯂꯨ ꯁꯪꯗꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯅꯥꯎꯇꯣꯅ ꯀꯝꯗꯧꯕ? ꯑꯗꯨꯕꯨ ꯃꯤꯔꯣꯜ ꯇꯥꯗ꯭ꯔꯤꯕ ꯃꯆꯥꯅꯨꯄꯤ ꯃꯇꯣꯝꯇ ꯀꯔꯝꯅ ꯊꯥꯗꯣꯛꯀꯅꯤ? ꯃꯁꯤꯁꯨ ꯈꯟꯗꯕ ꯌꯥꯗꯦ꯫ ꯀꯗꯥꯏ ꯐꯥꯎꯕ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯕ ꯗꯣꯛꯇꯔꯅꯣ? ꯀꯌꯥ ꯌꯥꯝꯅ ꯃꯥꯕꯨ ꯊꯥꯖꯒꯗꯧꯔꯤꯕ? ꯑꯃꯔꯣꯝꯗꯅ ꯆꯤꯡꯂꯩ ꯀꯅꯥꯅꯣ ꯈꯪꯗꯦ꯫ ꯍꯦꯛ ꯊꯦꯡꯅꯕ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤ ꯐꯥꯎꯕ ꯎꯠꯂꯤꯕ ꯃꯑꯣꯡꯁꯤꯅ ꯍꯦꯟꯅ ꯆꯃꯝꯅꯍꯜꯂꯤ꯫ ꯃꯌꯥꯝꯁꯦ ꯃꯤꯠꯃꯥꯡꯗ ꯑꯃꯃꯝꯇ ꯎꯔꯛꯇꯨꯅ ꯃꯦꯝꯆꯥ ꯍꯦꯟꯅ ꯃꯤꯄꯥꯏꯔꯛꯂꯦ꯫ ꯋꯥꯈꯜ ꯏꯈꯜ ꯈꯟꯊꯗ ꯃꯆꯥ ꯍꯨꯟꯗꯣꯛꯂꯝꯂꯕ꯭ꯔꯥ ꯈꯜꯂꯨꯕ ꯃꯁꯥ ꯂꯩꯇꯥꯔꯛꯇ꯭ꯔꯤ꯫ ꯀꯣꯟꯅ ꯍꯥꯏꯁꯦ ꯍꯌꯦꯡꯂꯣ ꯍꯥꯏꯕ ꯏꯃꯥ? ꯅꯥꯎꯇꯣꯅ ꯅꯣꯠꯁꯤꯟꯗꯨꯅ ꯍꯪꯂꯛꯄ ꯋꯥꯍꯪꯅꯤ꯫ ꯑꯗꯨꯗꯇ ꯃꯦꯝꯆꯥ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯦ, ꯃꯣꯏꯅ ꯍꯥꯏꯔꯛꯇ꯭ꯔꯗꯤ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯤ ꯏꯃꯥ? ꯃꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯅꯥꯕ ꯂꯩꯔꯗꯤ ꯌꯨꯝꯒꯤ ꯃꯤ ꯂꯩꯅꯩ ꯍꯥꯏꯗꯥꯏ? ꯃꯦꯝꯆꯥ ꯀꯩꯁꯨ ꯈꯨꯝꯗ ꯆꯥꯛ ꯆꯐꯨꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯥꯡꯊꯗꯨꯅ ꯎꯌꯥꯟ ꯊꯥꯡꯒꯠꯂꯒ ꯍꯥꯏꯔꯝꯃꯤ꯫ ꯉꯔꯥꯡꯒꯤ ꯏꯟꯁꯥꯡꯅꯤ, ꯁꯥꯍꯜꯂꯒ ꯆꯥꯊꯣꯛꯑꯣ꯫ ꯏꯃꯥ ꯊꯣꯛꯑꯒꯦ꯫ ꯇꯍꯥ ꯇꯍꯥ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯧꯒꯠꯈꯤꯗꯨꯅ ꯐꯤ ꯐꯅꯦꯛ ꯍꯣꯡꯈꯤ ꯃꯦꯝꯆꯥ꯫ ꯅꯥꯎꯇꯣꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯇꯤꯉꯛ ꯇꯤꯉꯛ ꯇꯨꯃꯤꯟ ꯎꯌꯥꯟꯗ ꯑꯃꯨꯛ ꯊꯣꯛꯈꯤꯕ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡꯖꯍꯧꯏ꯫ ꯁꯣꯝꯗꯅ ꯃꯤꯂꯟ ꯑꯣꯐꯤꯁ ꯌꯧꯔꯒ ꯆꯨꯝꯗ꯭ꯔꯤꯡ ꯁꯤꯌꯥ ꯍꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯍꯥꯏꯊꯔꯛꯏ꯫ ꯀꯨꯏꯍꯧꯗꯦ, ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯂꯝ ꯑꯣꯏꯕꯅꯤꯅ ꯃꯤꯅꯤꯠ ꯈꯔ ꯈꯛꯀꯤ ꯋꯥꯅꯤ꯫ ꯒꯦꯠꯇꯨꯗ ꯂꯦꯞꯇꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯂꯤꯡ ꯕꯦꯜ ꯅꯝꯂꯤ꯫ ꯇꯥꯔꯗꯨꯅ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯁꯤꯌꯥ ꯃꯁꯥꯃꯛ ꯊꯣꯛꯂꯛꯇꯨꯅ ꯍꯪꯂꯛꯏ꯫ ꯀꯅꯥ? ꯃꯤꯂꯟ ꯅꯣꯛꯐꯦꯠ ꯇꯧꯏ, ꯍꯥꯟꯅꯅ ꯁꯤꯌꯥꯕꯨ ꯃꯁꯛ ꯈꯪꯕꯅ꯫ ꯑꯗꯨꯕꯨ ꯍꯪꯗ ꯌꯥꯗꯕꯅ ꯍꯪꯏ꯫ ꯁꯣꯝ ꯃꯦꯗꯥꯝ ꯁꯤꯌꯥ? ꯑꯧ ꯃꯥꯅꯤ꯫ ꯑꯣ, ꯑꯩ ꯃꯤꯂꯟ꯫ ꯁꯣꯝꯒ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯖꯅꯤꯡꯕ꯫ ꯈꯧꯇꯛ ꯆꯥꯏ꯫ ꯍꯥꯟꯅ ꯎꯈꯤꯕ ꯃꯤꯔꯥ ꯍꯥꯏꯐꯦꯠ ꯈꯟꯖꯥꯅꯩ꯫ ꯏꯔꯥꯏ ꯍꯦꯛ ꯂꯥꯏꯅ ꯈꯪꯕ ꯌꯥꯕ ꯃꯑꯣꯡꯗ ꯂꯥꯛꯄꯁꯨ ꯅꯠꯇꯦ꯫ ꯍꯥꯏꯗꯤ ꯉꯁꯤꯗꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯛꯇꯦ ꯃꯤꯂꯟꯗꯣ꯫ ꯀꯔꯝꯕ ꯋꯥꯔꯤ ꯍꯥꯏꯗꯨꯗꯤ ꯁꯥꯔꯒ ꯈꯪꯗꯧꯅꯤ꯫ ꯃꯁꯤ ꯈꯜꯂꯒ ꯇꯞꯂꯞ ꯈꯨꯝꯂꯛꯏ ꯁꯤꯌꯥꯅ꯫
ꯌꯥꯅꯤ, ꯀꯔꯤ ꯃꯇꯥꯡꯒꯤ? ꯏꯃꯨꯡꯗ ꯉꯥꯏꯍꯥꯛ ꯂꯦꯡꯁꯤꯟꯁꯤ꯫ ꯇꯅꯥꯟ ꯌꯥꯝ ꯀꯣꯝꯅ ꯂꯩꯔꯝꯃꯤ ꯌꯨꯝꯗꯣ꯫ ꯄꯪꯆꯥꯎ ꯆꯥꯎꯕ ꯌꯨꯝꯃꯛꯇꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯅ ꯊꯝꯂꯤꯕ ꯄꯣꯠ ꯆꯩꯗꯨꯅ ꯏꯀꯣꯝ ꯃꯦꯀꯣꯝꯅ ꯎꯍꯜꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯤꯂꯟꯅ ꯍꯥꯏꯔꯤ, ꯌꯥꯝ ꯏꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯖꯥꯠꯅꯤꯀꯣ ꯃꯦꯗꯥꯝꯒꯤꯁꯦ꯫ ꯑꯧ, ꯃꯄꯥ ꯃꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝꯗꯅꯤ, ꯐꯝꯁꯤ꯫ ꯇꯞꯅ ꯐꯝꯊꯩ꯫ ꯇꯟꯖꯥꯗꯨꯗ ꯁꯤꯌꯥꯒꯤ ꯅꯨꯄꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯍꯪꯂꯔꯤ, ꯍꯪꯐꯝ ꯊꯣꯛꯄꯅ, ꯀꯅꯥꯅꯣ ꯏꯕꯨꯡꯉꯣꯁꯤꯅ? ꯇꯤꯉꯛ ꯈꯨꯝꯐꯝ ꯈꯪꯗꯕꯒꯨꯝ ꯌꯨꯡꯂꯤ ꯃꯦꯗꯥꯝ ꯁꯤꯌꯥ꯫ ꯃꯇꯧꯗꯨꯗ ꯃꯤꯂꯟꯅ ꯁꯠ ꯑꯣꯛꯇꯨꯅ ꯍꯥꯏꯔꯤ, ꯑꯩ ꯑꯣꯁꯤ ꯃꯤꯂꯟ꯫ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯁꯤꯌꯥ, ꯏꯊꯥ ꯊꯥꯖꯗꯅ ꯄꯨꯂꯤꯁ ꯑꯃꯅ ꯃꯥꯒꯤ ꯌꯨꯝ ꯊꯤꯗꯨꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯤꯅ ꯀꯣꯛꯇ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯁꯤꯌꯥ ꯅꯨꯄꯥꯗꯨꯗꯤ ꯂꯨꯔꯛꯅꯕ ꯃꯤꯠꯌꯦꯡꯅ ꯃꯤꯂꯟꯗ ꯃꯤꯇꯥꯐꯝ ꯑꯣꯏꯗꯨꯅ ꯍꯪꯂꯛꯏ, ꯀꯔꯤ ꯃꯇꯥꯡꯒꯤ? ꯋꯥꯗꯨ ꯁꯠ ꯀꯛꯁꯟꯗꯨꯅ ꯍꯪꯂꯛꯄ ꯃꯄꯨꯔꯣꯏꯕꯒꯤ ꯃꯑꯣꯡꯗꯨꯗ ꯁꯤꯌꯥꯗꯤ ꯁꯣꯔ ꯑꯀꯥ ꯑꯀꯨꯝ ꯁꯥꯟꯅꯕꯒꯨꯝ ꯍꯨꯃꯥꯡ ꯁ꯭ꯋꯥꯏ ꯀꯥꯡꯉꯤ꯫ ꯃꯗꯨꯅ ꯀꯔꯤꯒꯤ? ꯃꯇꯧꯁꯤꯡꯗꯨꯅ ꯃꯤꯂꯟ ꯅꯣꯛꯇꯨꯅ ꯋꯥ ꯍꯧꯗꯣꯔꯛꯏ, ꯀꯩꯁꯨ ꯊꯣꯏꯅ ꯂꯨꯕ ꯅꯠꯇꯦꯗ, ꯗꯤꯌꯥꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯨꯝ ꯍꯪꯖꯒꯦ ꯇꯧꯕꯅꯤ꯫ ꯑꯣꯀꯦ, ꯑꯩ ꯁꯨꯝ ꯂꯩꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯀꯥꯛꯂꯞ ꯆꯠꯄ ꯃꯇꯧꯒ ꯉꯝꯂꯞ ꯉꯥꯡꯕ ꯋꯥꯉꯥꯡ ꯑꯅꯤ ꯄꯨꯟꯁꯤꯟꯅꯕ ꯁꯥꯖꯠꯇꯨꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯒꯨꯝ ꯃꯤꯂꯟꯁꯨ ꯃꯍꯥꯛꯂꯣꯝꯗ ꯍꯛꯆꯥꯡꯗꯣ ꯈꯖꯤꯛ ꯏꯟꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯤꯠꯌꯦꯡꯅ ꯃꯦꯗꯥꯝ ꯁꯤꯌꯥꯗ ꯊꯝꯗꯨꯅ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯣ ꯃꯦꯗꯥꯝꯅ ꯀꯔꯤ ꯈꯟꯕꯤꯕ? ꯃꯤꯠꯌꯦꯡꯗꯣ ꯃꯥꯒꯤ ꯅꯨꯄꯥꯗꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯥꯗꯤ ꯃꯤꯆꯤꯅꯐꯥꯎ ꯌꯦꯡꯂꯛꯄ ꯅꯠꯇꯦ꯫ ꯑꯗꯨꯃꯛ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯣ ꯈꯨꯕꯤ ꯃꯊꯧ ꯆꯤꯜꯍꯟꯗꯨꯅ ꯍꯟꯒꯠ ꯍꯟꯗ ꯁ꯭ꯀ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯊꯣꯛꯏ꯫ ꯊꯣꯏꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃ ꯌꯦꯡꯕꯗꯤ ꯅꯠꯇꯦ꯫ ꯃꯇꯧꯁꯤꯅ ꯃꯇꯩ ꯃꯅꯥꯎꯒꯤ ꯅꯨꯡꯒꯤ ꯃꯔꯤꯁꯨ ꯏꯐꯣꯡ ꯐꯣꯡꯅ ꯎꯠꯄꯒꯨꯝꯁꯨ ꯇꯧꯏ꯫ ꯁꯦꯀꯦꯟ ꯑꯅꯤꯃꯨꯛ ꯄꯥꯎꯈꯨꯝ ꯉꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯀꯨꯏꯃꯜꯂꯦ ꯈꯜꯂꯕ꯭ꯔꯥ? ꯃꯤꯂꯟꯅ ꯋꯥꯍꯧꯗꯣ ꯑꯣꯏꯅ ꯁꯠ ꯍꯥꯏꯔꯤ, ꯃꯦꯗꯥꯝꯒꯤ ꯏꯖꯠ ꯍꯥꯏꯕ ꯑꯃ ꯌꯦꯡꯖꯕꯅꯤ, ꯑꯣꯐꯤꯁꯇ ꯀꯧꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩ ꯏꯁꯥ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ, ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ? ꯁꯤꯌꯥ ꯂꯀꯛ ꯇꯧꯅ ꯄꯥꯎꯈꯨꯝꯗꯣ ꯍꯥꯏꯅ ꯄꯤꯔꯛꯏ, ꯐꯔꯦ ꯃꯦꯗꯥꯝ, ꯃꯤꯁ ꯗꯤꯌꯥꯒ ꯁ꯭ꯀꯨꯜ ꯑꯃꯠꯇꯗ ꯋꯔꯛ ꯇꯧꯃꯤꯟꯅꯕ ꯑꯣꯏꯕꯅ ꯗꯤꯌꯥꯒꯤ ꯃꯔꯝꯗ ꯈꯔ ꯃꯈꯩꯗꯤ ꯈꯪꯂꯝꯒꯅꯤ ꯊꯥꯖꯩ, ꯍꯥꯏꯗꯤ ꯏꯟꯁꯤꯗꯦꯟꯗꯣ꯫ ꯏꯕꯨꯡꯉꯣ, ꯇꯁꯦꯡꯅ ꯏꯟꯁꯤꯗꯦꯟꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩ ꯀꯩꯁꯨ ꯈꯪꯖꯗꯦ꯫ ꯇꯧꯕꯇꯕꯨ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯀꯗꯕ ꯅꯨꯃꯤꯠꯇꯨꯗ ꯗꯤꯌꯥ ꯃꯁꯥ ꯌꯥꯝ ꯉꯝꯗꯅ ꯂꯥꯛꯈꯤ ꯍꯥꯏꯅ ꯅꯨꯃꯤꯠꯇꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯏ꯫ ꯏꯆꯦ, ꯑꯩ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯉꯝꯃꯛꯇ꯭ꯔꯦ, ꯑꯩꯒꯤ ꯂꯥꯁ ꯄꯤꯔꯤꯌꯠꯁꯦ ꯏꯆꯦꯅ ꯈꯔ ꯆꯪꯕꯤꯕ ꯌꯥꯒꯗ꯭ꯔꯣ? ꯍꯣꯏꯅꯦ, ꯑꯩꯕꯨꯗꯤ ꯌꯥꯅꯤ, ꯑꯗꯣ ꯍꯟꯗꯛ ꯁꯔ ꯍꯦꯠꯁꯦ ꯃꯆꯤꯡ ꯑꯃ ꯇꯧꯔꯤꯕꯅꯤ, ꯁ꯭ꯀꯨꯜ ꯑꯋꯔ ꯂꯣꯏꯗꯅ ꯆꯠꯄ ꯌꯥꯔꯣꯏ ꯑꯗꯨꯗ ꯌꯥꯝ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯩꯁꯨ ꯅꯍꯥꯟꯗꯤ ꯃꯦꯗꯥꯝ ꯖꯤꯅꯥ ꯆꯠꯂꯤꯉꯩꯗ ꯍꯦꯛ ꯌꯥꯍꯧꯔꯒꯦꯅ ꯆꯠꯂꯨꯕ꯭ꯔꯕꯨꯅꯦ, ꯅꯣꯡꯉꯥꯜꯂꯒ ꯑꯣꯐꯤꯁꯇ ꯀꯧꯈꯠꯇꯅ ꯇ꯭ꯔꯣꯞꯄ ꯌꯥꯎꯔꯄꯣꯠꯅꯤꯀꯣ꯫ ꯐꯔꯦ, ꯍꯥꯏꯐꯦꯠ ꯆꯪꯂꯒ ꯍꯥꯏꯔꯨꯔꯣ, ꯌꯥꯔꯛꯄꯁꯨ ꯌꯥꯏꯗ꯫ ꯌꯥꯝ ꯉꯝꯗ ꯇꯧꯕꯅꯤ ꯏꯆꯦ, ꯍꯥꯏꯐꯦꯠ ꯆꯪꯂꯨꯈꯤꯒꯦ, ꯌꯥꯔꯗꯤ ꯍꯟꯈ꯭ꯔꯒꯦ꯫ ꯀꯩꯅꯣ, ꯅꯪꯕꯨ ꯅꯊꯟꯇ ꯌꯥꯒꯗ꯭ꯔꯣ? ꯒꯥꯔꯤꯁꯨ ꯄꯨꯔꯛꯇꯦ ꯍꯥꯏꯗꯥꯏꯅꯦ? ꯗꯥꯔꯥꯖ ꯀꯧꯔꯒꯦ ꯑꯗꯨꯒꯤꯗꯤ꯫ ꯑꯣ, ꯐꯔꯦ, ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯐꯖꯅ ꯄꯣꯊꯥꯎꯀꯣ, ꯌꯥꯝ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯂꯤꯞꯇꯨꯝ ꯂꯧꯊꯣꯛꯑꯣ꯫ ꯍꯣꯏ ꯏꯆꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦ꯫ ꯍꯥꯏꯔꯝꯃꯒ ꯃꯥꯗꯤ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯥ ꯂꯩꯇꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯑꯩ ꯌꯥꯝ ꯉꯛꯈꯤ꯫ ꯃꯤꯂꯟ ꯃꯔꯧ ꯂꯩꯔꯞ ꯅꯣꯛꯐꯦꯠ ꯇꯧꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯣꯏꯗꯕ ꯑꯃ ꯌꯥꯝ ꯃꯥꯟꯅ ꯐꯖꯅ ꯎꯍꯟꯕ ꯉꯝꯕꯁꯤꯁꯨ ꯑꯗꯣꯝꯒꯤ ꯁ꯭ꯀꯤꯜ ꯑꯃꯅꯤ, ꯑꯆꯨꯝꯕꯁꯨ ꯍꯦꯛꯇ ꯃꯥꯜꯂꯤ ꯅꯠꯇ꯭ꯔꯥ? ꯇꯧꯕꯇꯕꯨ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃ ꯂꯣꯠꯁꯤꯟꯕ ꯍꯥꯏꯕꯁꯦ ꯑꯗꯨꯝꯁꯨ ꯀ꯭ꯔꯥꯏꯝ ꯇꯧꯕꯗ ꯌꯥꯎꯏ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ, ꯃꯁꯤꯁꯨ ꯈꯪꯖꯤꯟꯕꯤꯌꯨ꯫ ꯀꯩꯅꯣ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯤꯅꯤꯡꯂꯤꯕꯁꯦ? ꯃꯤꯂꯟ ꯃꯃꯤꯠ ꯁꯨꯛꯂꯞ ꯃꯆꯤꯟ ꯑꯅꯤ ꯁꯦꯞꯀꯠꯇꯨꯅ ꯌꯥꯝ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ, ꯃꯇꯥꯡꯁꯤꯗꯗꯤ ꯐꯖꯈ꯭ꯔꯕ ꯑꯣꯖꯥ ꯖꯤꯁꯤ ꯇꯣꯡꯕ꯭ꯔꯥꯒꯤ ꯋꯥꯍꯩꯗꯣ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯔꯣꯏꯅꯦ ꯃꯦꯗꯥꯝ, ꯃꯁꯤꯗꯤ ꯀ꯭ꯔꯥꯏꯝꯅꯤ, ꯑꯣꯏꯗꯕ ꯐꯖꯅ ꯉꯥꯡꯂꯤꯈꯩ ꯃꯦꯗꯥꯝꯕꯨ ꯍꯦꯟꯅ ꯍꯤꯔꯝꯁꯤꯗ ꯆꯦꯟꯅꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯖꯤꯟꯕꯤꯌꯨ꯫ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯁꯤꯌꯥꯒꯤ ꯅꯨꯄꯥꯗꯣ ꯇꯞꯅ ꯃꯔꯣꯜ ꯂꯣꯜꯂꯛꯂꯦ, ꯑꯣꯁꯤ ꯁꯥꯍꯦꯕ, ꯍꯧꯖꯤꯛꯁꯦ ꯑꯉꯥꯡ ꯍꯜꯂꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯤ, ꯌꯥꯔꯒꯗꯤ ꯋꯥꯔꯤꯁꯤ ꯁ꯭ꯋꯥꯏꯗ ꯂꯦꯞꯄꯗ ꯀꯥꯏꯒꯗ꯭ꯔꯥ? ꯇꯉꯥꯏ ꯍꯦꯛ ꯐꯗ꯭ꯔꯒꯗꯤ ꯁ꯭ꯇꯦꯁꯟꯗ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯍꯦꯛꯇ ꯂꯥꯛꯍꯟꯖꯒꯦ꯫ ꯇꯦꯟꯇꯛꯅ ꯃꯨꯛꯆꯠꯅꯕ ꯃꯇꯧꯒ ꯂꯣꯏꯅꯅ ꯃꯤꯂꯟꯕꯨ ꯇꯥꯟꯕ ꯋꯥꯉꯥꯡꯅꯤ꯫
मधु खंगना मिलनसो वालुशिले फरे मैडम नोंग स्टेशन फाउबदंग लाक्पुगी तंजा लौजरके अदो उजा हेतुगी मिंगदुबु फिजिक्स जेना पाइकी थिंगतुना थंबा सोरमा हुंदोकना बहोनबदा नारुम हुमांग मरी खरा फोंगना जेंथरी मधु पुमनमक लुसिलदुन हरी मंगसा वादो मपुंग फाउद्रे मिलन की फोन दा कॉल अमा लाक्तुना थत्ख्रे मरु ओइरम ताई कुछ थांगतुना वादो लेपको हाइनिंग गितरी हेलो हाँ अई हुजु मलाके कॉल दो सट कक्तुना थमखिबगा सियाद ओनसले मैडम ngasigi dai haidukhrage nongma thingna kisi wai sina taklami siabo mo unaningli haiba kuitharamde hanna yenglamde matai manawani ki saphomna karamna lehoba kari karamna thodok yumduda thoklamgani milanna khanjiludri hoje kutta pairiba phone duna makoi sir gi number da call tawba lepte aduma gari thoba hokre सोमदना नुंगी असाउबा पांदो थोक्तुना नापा याद्रबा मखोई सरना खुदक्ता मीटिंग कौतुना डॉक्टर नर्सिंग दो पुलप फमिनी खरा मदी चेंगलेबु कनानो खंगबु समयावी खरा मदी माबु सुखंग खंगदे मरमदी हॉस्पिटल असे मागी ओइरबुसु नोमता मफमसिदा मालाखिदे अदुगा ngasina karigi wahang amoina hangi wa kya ngangdaba मखोई सरनी मसिनसु वांगांग बहिते कोइथोक्तुना मीबु मता मांगनबा नत्रगा मीगी पुकनिंग सुंबा याबा वहाई मंगोदा लेते सरेक हरी पथौम सखंगदबा डॉक्टर नर्सिंग खुदक सिदागी थबुकतगी दोखो मफम सिदा लेबे यारो कनाना कैदौरंबा करी थौदोक थोक्रे हाइबगी वहाउदोक अमता यावदना हाइरकपा मकोई सरगी वांगांगदा लेरिबा डॉक्टर नर्सिंग दो मथा सने मरुओइना डॉक्टर लंदी पाखतपने याद्रे अदुबो मामसासो ज्ञान तादबना तुमिले मखाताबा मकोई सरना करी हाइरप हाइना लंदो उनसिलक्तुना मकोई सर वा मखातारी गरांग नाइट ड्यूटी ताबा नर्सिंग की लिस्ट पामी मरुओइना रूम नंबर 24 की बाप तारेलन रूम नंबर हाइरक्लबसिददी अदुबो ngaraang करी थोखिबा मा खंगुद्रे तसेंगनमक मकोई सरना मागी रूमदगी थोखरगा मयुमदा हनखिब्रा हजिकदा वखल उशिले मरुओइना हॉस्पिटल असिगा अतै हॉस्पिटल दगा मानदबा रूल्स एंड रेगुलेशन खरले मसिमगना मयामदगी हॉस्पिटल असिने हेना थोइदोक हेंदोकना चाखलिबनी अनाबा मगी नर्स अमा लेंगदना लेबा हाइबिसी कंपल्सरी ओइ अदुन तरोक्लिबा एक्शन असि बिलुबिगी रूम अदुदा ड्यूटी फजना तरोमलरोय बाप तारके कुइदे लिस्टिंग दो मांग हेक्ता थमलकपा मधु उरबदा खंगनिंगलिबा डिपार्टमेंट की लिस्ट दो सथाई मिस रीना पाकना पुखगोली सर चेंगलै वांगांगदे ngab rina bo tumin koktagi tonfo yengi yenga iting tingba khontok ta hari mobile number hero inga i mayam do nongning bu su phawri poni sak chuna ge heli rina ibe mana makoi sarna mayamangda mobile number ni rabu hek maningi makoi kharadi adu rina di kiti ki room tawje gyan soi mangna lala tawna number sing do haibalakni digit taraduna makoi sarde hek leikibaga ikui de rina gi phone da yamlaba sinfa mama paishilapa aduga loinana ingna mong hada makoi san hari nang yamanga oi atopo mapum mamada try daruko aigi sidadi nang lebi yare aduga sinfam do wali sairo yar nang thokiba ikai nung siane mai met pungangang sili rinado मियोय बमगी पुनसिदा इज्जत हाइबा मले हाइबसे मकोई सर काथोपजान फरसे फत्रसे महाक निसाबी मजानी करिगी खनबिदी सेंजाव पाइबसिंगी मफमददी इज्जत से कशुइदबा फनमा कोइदुनसो मतांग सिरदी बॉस इज ऑलवेज राइट हाइख्रनी मरमदी हॉस्पिटल सिबो लिंखलिबो मपुनी महा अदुना रिनाना करी खनकिबा खंजिलुदे मथौ सुदादे
ꯁꯨꯝꯅꯒꯤ ꯃꯍꯥꯛꯇ ꯇꯧꯅꯤꯡꯕ ꯇꯧꯕꯗꯨ ꯈꯛꯅꯤ ꯅꯤꯡꯇꯝꯂꯤꯕ꯫ ꯔꯤꯅꯥꯅ ꯔꯨꯝ ꯋꯥꯡꯃ ꯍꯦꯛ ꯂꯥꯟꯈ꯭ꯔꯕꯗ ꯃꯈꯣꯏ ꯁꯔꯗꯣ ꯂꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯤꯇꯤꯡ ꯂꯣꯏꯁꯤꯟꯕ ꯌꯥꯔꯦ, ꯑꯗꯨꯒ ꯃꯊꯧ ꯀꯥꯏꯅ ꯊꯕꯛ ꯇꯧꯕ ꯑꯦꯝꯄ꯭ꯂꯣꯌꯔ ꯑꯃꯗ ꯃꯐꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯉꯁꯤꯒꯤ ꯆꯠꯈ꯭ꯔꯤꯕ ꯃꯍꯥꯛꯇꯨꯁꯨ ꯃꯊꯧ ꯃꯁꯛ ꯈꯪꯗꯕꯒꯤꯅꯤ, ꯃꯁꯤ ꯃꯌꯥꯝꯗ ꯈꯪꯍꯜꯂꯨ꯫ ꯍꯥꯏꯐꯝ ꯊꯣꯛꯄ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯁꯨꯛꯄ ꯌꯥꯕ ꯁꯨꯛꯆꯜꯂꯕ ꯁꯛꯐꯝꯗꯣ ꯄꯨꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯈꯜ ꯑꯃꯗꯅꯤ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟꯗꯣ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯂꯩꯔꯝꯂꯤꯕ ꯃꯤꯁ ꯀꯣꯜ ꯃꯦꯁꯦꯖ ꯃꯌꯥꯝꯗꯨꯗ ꯍꯦꯟꯅ ꯏ ꯍꯥꯏꯒꯠꯄꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯔꯛꯁꯤꯗ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯅꯥꯎꯕꯒꯤ ꯃꯦꯁꯦꯖꯇꯨꯅꯤ꯫ ꯑꯦ, ꯃꯒꯨꯟ ꯈꯨꯏꯔꯕ ꯍꯅꯨꯕꯤꯗꯣ ꯁꯪꯂꯤꯔꯣ ꯁꯥꯔ? ꯑꯗꯨꯗꯤ ꯁꯥꯔꯁꯦ ꯃꯆꯥꯅꯤꯒꯤ ꯃꯄꯥ ꯑꯣꯏꯔꯦꯅꯦꯀꯣ꯫ ꯃꯊꯣꯡ ꯆꯥꯗꯕ ꯅꯥꯎꯕꯒꯤ ꯃꯦꯁꯦꯖꯇꯨꯗ ꯅꯣꯛꯐꯦꯠ ꯇꯧꯏ, ꯑꯗꯨꯒ ꯃꯆꯤꯟ ꯏꯔꯦꯡ ꯂꯦꯡꯗ ꯇꯞꯂꯞ ꯁꯣꯜꯂꯤ꯫ ꯃꯈꯣꯏ ꯁꯥꯔ ꯑꯉꯥꯎꯕꯗꯣ ꯉꯥꯎꯔꯤ ꯃꯥꯜꯂꯤ꯫ ꯃꯆꯥꯅꯤꯒꯤ ꯃꯄꯥ ꯁꯣꯏꯅꯤ, ꯃꯒꯨꯟ ꯈꯨꯏꯔꯕꯤ ꯍꯅꯨꯕꯤꯒꯤ ꯃꯌꯥꯅꯨꯄꯥ ꯁꯣꯏꯅꯤ꯫ ꯅꯣꯡꯃꯩ ꯅꯣꯛꯃꯤꯕ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯐꯣꯟ ꯁꯀ꯭ꯔꯤꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯤꯂꯟꯒꯤ ꯀꯣꯜ ꯂꯥꯛꯁꯤꯜꯂꯤ꯫ ꯁꯥꯎꯅꯤꯡꯕ ꯀꯩꯑꯣꯏ ꯁꯠ ꯄꯥꯏꯈꯠꯇꯨꯅ ꯃꯤꯅꯣꯛ ꯃꯣꯠꯄꯒꯤ ꯔꯥꯏꯠꯇ ꯆꯍꯤ 3 ꯖꯦꯜꯗ ꯅꯝꯁꯤꯟꯒꯦ ꯁꯥꯂꯥ, ꯄ꯭ꯔꯕ ꯄꯨꯔꯣ ꯅꯪꯒꯤ ꯐꯣꯟꯗꯣ ꯊꯨꯒꯥꯏꯒꯦ꯫ ꯉꯛꯄꯒ ꯀꯩꯒ ꯃꯤꯂꯟꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯛꯈꯤ ꯐꯣꯟꯗꯨꯗ, ꯑꯗꯨꯕꯨ ꯇꯥꯈꯤꯗ꯭ꯔꯦ ꯃꯈꯣꯏ ꯁꯔꯗꯤ꯫ ꯃꯤꯠꯌꯦꯡ ꯂꯨꯁꯤꯟꯗꯨꯅ ꯀꯅꯥ ꯑꯃꯕꯨ ꯌꯦꯡꯂꯤ꯫ ꯃꯥꯅꯤ, ꯃꯍꯥꯛꯇꯨꯅꯤ, ꯀꯨꯏꯅ ꯊꯤꯔꯛꯈꯤꯕ ꯃꯤꯁꯛꯇꯣ꯫ ꯌꯦꯡꯅ ꯌꯦꯡꯅ ꯎꯔꯤ ꯃꯤꯠꯃꯥꯡꯗ, ꯂꯦꯝꯅ ꯂꯦꯝꯅ ꯇꯥꯔꯛꯏ ꯈꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜ ꯑꯃ, ꯊꯧꯗꯣꯛ ꯑꯃ꯫ ꯅꯤꯡꯈꯥꯏꯔꯕ ꯁꯝꯕꯨꯜꯂꯛꯇ ꯏꯔꯨ ꯀꯥꯔꯕ ꯃꯤꯠꯅ ꯇꯊꯛ ꯇꯊꯛ ꯋꯥꯅ ꯌꯦꯡꯖꯩ꯫ ꯃꯄꯣꯞ ꯀꯥꯏꯔꯕ ꯐꯤꯖꯤꯗꯣ ꯆꯦꯛꯁꯤꯟꯅ ꯈꯣꯝꯖꯤꯟꯖ ꯄꯥꯝꯃꯨꯅ ꯀꯣꯟꯁꯤꯜꯂꯤ ꯃꯜꯂꯕ ꯍꯛꯆꯥꯡꯗꯣ꯫ ꯃꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯍꯥꯏꯕ ꯋꯥꯍꯩꯅꯤ ꯊꯧꯑꯣꯏꯗ꯭ꯔꯕ ꯃꯍꯥꯛꯅ꯫ ꯀꯩꯗꯧꯕ ꯉꯝꯒꯅꯤ? ꯁꯣꯏꯅꯥꯏꯕ ꯅꯄꯨꯔꯣꯏꯕ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯅꯆꯥꯅꯩꯗ, ꯍꯥ, ꯀꯩꯗꯧꯕ ꯉꯝꯒꯅꯤ? ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩ, ꯁꯛꯐꯝꯗꯨꯒꯤ ꯃꯃꯤꯗꯣ ꯈꯣꯡꯒꯨꯜ ꯂꯤꯅꯗꯨꯅ ꯏꯟꯅꯔꯨꯏ ꯈꯣꯡꯀꯥꯞ 2-3꯫ ꯀꯗꯣꯝꯗꯒꯤ ꯀꯅꯥꯅ ꯅꯨꯄꯥ ꯃꯥꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯐꯥꯈ꯭ꯔꯦ꯫ ꯃꯤꯀꯨꯞꯁꯤꯗ ꯃꯤꯂꯟꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜꯅ ꯐꯣꯟꯗꯒꯤ ꯂꯥꯎꯔꯛꯏ꯫ ꯁꯥꯔ, ꯀꯩꯗꯧꯔꯒꯦ? ꯁꯥꯔ, ꯁꯥꯔ, ꯇꯥꯕ꯭ꯔꯣ ꯁꯥꯔ? ꯐꯠ ꯀꯛꯊꯠꯂꯤ ꯐꯣꯟꯗꯣ, ꯃꯤꯠꯌꯦꯡꯅ ꯈꯨꯗꯥꯡ ꯐꯥꯔꯤꯕꯤꯗꯨꯗ ꯊꯝꯂꯤ꯫ ꯀꯌꯥ ꯊꯣꯏꯆꯠꯅꯈ꯭ꯔꯕ, ꯈ꯭ꯋꯥꯏꯗꯒꯤ ꯃꯆꯤꯡ ꯐꯠꯇꯕ, ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯅꯨꯄꯥ ꯃꯥꯒꯤ ꯈꯨꯗꯥꯡꯗꯣ ꯄꯥꯏꯕ ꯉꯝꯂꯤꯕꯁꯤ ꯀꯅꯥꯅꯣ? ꯉꯛꯂꯤꯕꯗꯤ ꯃꯈꯣꯏ ꯁꯔꯒꯤ ꯁꯛꯐꯝꯗꯨꯅꯤ꯫ ꯑꯁꯥꯎꯕꯒꯤ ꯃꯃꯤ ꯃꯆꯦꯠ ꯑꯃꯠꯇ ꯎꯗꯦ꯫ ꯑꯉꯛꯄ ꯁꯪꯁꯥꯔ ꯑꯃꯗ ꯇꯤꯟꯕꯒꯨꯝ, ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯃ ꯌꯦꯡꯕꯒꯨꯝ ꯃꯤꯠ ꯀꯨꯞꯀꯅꯤ ꯀꯥꯎꯈ꯭ꯔꯦ꯫ ꯇꯥꯏꯕꯪ ꯄꯨꯝꯕ ꯃꯝꯈꯤꯗꯨꯅ ꯃꯍꯥꯛ ꯎꯗꯨꯅ ꯂꯩꯔꯦ꯫ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯃꯤꯠꯌꯦꯡꯅ ꯂꯨꯞꯊꯗꯨꯅ ꯆꯦꯞꯂꯞ ꯌꯦꯡꯂꯛꯄ꯫ ꯍꯥꯏꯅꯤꯡꯕ ꯑꯃ ꯂꯩ ꯃꯇꯥꯛ ꯆꯤꯝꯕꯥꯜ ꯑꯅꯤ ꯆꯞꯁꯤꯟꯅꯗꯨꯅ ꯈꯪꯖ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯁꯤꯜꯂꯤ꯫ ꯀꯌꯥꯗꯤ ꯅꯨꯡꯁꯤ ꯃꯇꯧꯗꯣ꯫ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯃꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯒꯨꯟ ꯑꯃꯗꯤ ꯌꯥꯎꯔꯤ ꯃꯇꯧꯗꯣ꯫ ꯆꯦꯞꯊꯗꯨꯅꯕꯨ ꯌꯦꯡꯕ ꯂꯥꯛꯅꯩ ꯃꯈꯣꯏ ꯁꯔꯁꯨ꯫ ꯈꯣꯏꯗꯥ ꯔꯨꯃꯥꯜ ꯊꯃꯣꯏꯅ ꯊꯥꯗꯣꯛꯑꯁꯨ ꯍꯥꯏꯗꯤ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯗꯣ ꯑꯗꯨꯃꯛ ꯄꯥꯏꯍꯜꯂꯤ꯫ ꯃꯅꯤꯡ ꯃꯈꯥ ꯇꯝꯃꯤ꯫ ꯑꯌꯥꯕ ꯄꯤꯊꯣꯛꯂꯤꯕ ꯍꯥꯏꯕꯗꯨꯔ? ꯀꯅꯥ ꯑꯃ ꯑꯣꯏꯔꯕꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯨꯕꯗ ꯑꯀꯤꯕꯅꯤ꯫ ꯑꯗꯨꯃꯉꯥꯏ ꯅꯨꯄꯤꯗꯨꯁꯨ ꯊꯥꯗꯣꯛꯄ ꯇꯧꯗꯦ, ꯑꯗꯨꯃꯛ ꯄꯥꯏꯗꯨꯅ ꯌꯥꯜꯂꯤ ꯈꯨꯗꯥꯡꯗꯣ꯫ ꯃꯁꯤꯔꯥ ꯃꯤꯀꯨꯞꯇ ꯍꯣꯡꯕ ꯃꯤꯑꯣꯏꯕꯒꯤ ꯃꯆꯠ? ꯈꯦꯠꯅꯔꯤꯕ ꯍꯥꯏꯕꯕꯨ ꯊꯃꯣꯏꯒꯤ ꯏꯍꯨꯜ ꯑꯗꯨꯅꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯩ ꯑꯃꯁꯨ ꯋꯥ ꯉꯥꯡꯅꯗꯦ꯫ ꯂꯨꯛꯊꯗꯨꯅ ꯂꯩꯕ ꯅꯨꯄꯤꯗ ꯅꯣꯟꯊꯗꯨꯅ ꯌꯦꯡꯕ ꯃꯈꯣꯏ ꯁꯔꯒꯤ ꯃꯤꯠꯌꯦꯡꯅ ꯍꯨꯠꯇꯨꯅ ꯌꯦꯡꯕꯗꯤ ꯂꯦꯞꯄꯣꯠꯇꯦ꯫ ꯇꯞꯅ ꯄꯣꯠ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯔꯒ ꯍꯥꯏꯔꯛꯏ ꯅꯨꯄꯤꯗꯨꯅ, ꯅꯪꯒꯤꯅꯤ꯫ ꯄꯤꯔꯝꯂꯒ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯁꯔꯗꯤ ꯑꯗꯨꯃꯛ ꯉꯛꯍꯧꯔꯤ꯫ ꯃꯍꯥꯛꯁꯤꯕꯨ ꯃꯤꯠꯂꯨ ꯍꯥꯏꯕꯤꯗꯨꯔꯥ? ꯉꯔꯥꯡ ꯎꯈꯤꯕ ꯃꯍꯥꯛꯀ ꯉꯁꯤ ꯎꯔꯤꯕ ꯃꯍꯥꯛꯀ ꯈꯦꯠꯅꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯕꯨ ꯃꯁꯛ ꯈꯪꯂꯕ꯭ꯔꯥ? ꯈꯪꯂꯒꯅ ꯑꯩꯕꯨ ꯀꯔꯤꯒꯤ ꯏꯟꯊꯣꯛꯂꯝꯗ꯭ꯔꯤ? ꯈꯪꯗ꯭ꯔꯒꯅ ꯀꯔꯤꯒꯤ ꯑꯩꯕꯨ ꯀꯤꯗ꯭ꯔꯤꯕ? ꯃꯊꯟꯇ ꯋꯥꯍꯪ ꯑꯃ ꯍꯪꯖꯍꯧꯏ ꯀꯣꯛ ꯈꯣꯠꯇꯨꯅ꯫ ꯍꯥꯏꯁꯤ ꯑꯉꯥꯎꯕꯒꯤ ꯑꯪꯀ ꯈꯨꯍꯣꯠꯅꯤ꯫ ꯐꯣꯜ ꯑꯣꯏꯅ ꯍꯟꯗꯨꯅ ꯌꯦꯡꯂꯝꯕ ꯅꯨꯄꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗ ꯊꯃꯣꯏ ꯂꯥꯏꯍꯧ ꯍꯧꯍꯧꯔꯦ꯫